Hi mayam, I am Muglak I get channel the known thing no be by now already I get channel the Bunung Sibiduna, subscribe to Viromo and do a like to Viromo mayam, Okui Manabagi, Sesena, Yongchak, Hamdulapa, Uibuzida, Sarah Matsa, Manabagi, Sesena, Sidana, Tabi, Rene mayam, Aduga Sidana, Samarui Lera, Aduga Sidana, Nga Lera, mayam, Azi Mukang, Aziam, Pamna Chai, Adugi Sesena. Sum chawana nungsidana thabira ine aduga sidana umorok leire aduga sidana loklei kharaju leire aduga karot kari khamen akhabi macha do aduga leire mayam aduga sidana mushroom leire mayam adu mayam tu sigi ka khamen je akhoi gi nong nong lauraga yamna hauni kola chabana adugi akhoi chisena ji yamna kot paju yamna pamje mayam ko aduna imana bi che duna Irola Padana Kola Chawana Tabi name Mayam Ko Mayam Imanovich Cheda in a highway, Akang Mazu Mayam lady Tarakano and a highway at the Willing Shivagi, I know young Saxam Pame is a Mayam Ko, Adugi Chichena, and Charam Tani Yam De, and a Chawana Tabi name Mayam. Chicheza in one of the Amna Mopado, Amna Luna Tawe, Chichezo, Amna Nungshi. mayamda karigumba amata singtokchauge aigi subscribers singi maraktagi aigi personal number khangbiba isnau singna aingonda phone yamna tawbira ai yumda thokra haidun mayam ai yumda thokcharude mayam aina sahi ahum ki mamangda aina yumda thokpada namgiba video ne mayam hadakse thabak khara chinbasida video ga namangam dabasida mayam aina adda yumda mamangda thoba video do adda aina sum thagasabani mayam aduna mayam ai hauji thabak che khitang di sange aduna koi imanabagi chechena thabirakpa yongcha gadigi ateno mayam che ai phajana thongaga agasarakya mayam aduna mayam ai channel jida nongna thengnabiba isnau yauragadi ai channel jibu nungsibiduna like share subscribe to Viromo mayam ngasi di matang sada loisanjarage